Khemcha Lengaki Pangal Sangyek Nasi Pangtok Lagan Hedi, Tarani Shuba Manipur Legislative Assembly ki Taret Suba Sessan Nasinungtil Pungmarita with the Pamnaba Manipur Governor Azur Kumar Balana Samantau Kray. Hiramasagamari Lenana Manipur Legislative Assembly Secretariat Notification Ama Narang Thokre. Ngasi sathagadoriba mifam asida tarani shuba Manipur Legislative Assembly ki lenga asigi makha satharakpa oina nauna Chief Minister oina wasak laukraba yumnam Khemcha na lusingba government asigi floor test pangthoktuna pangal changeng ngasi tawgadori mifam asida mahakpu masing yamba kangbuna saugatli haiba utgadoribani Amaromda ngarang numidang warang pung taruk taba matamda lok pavan da pangthokpa Chief Minister amasung Cabinet Minister singi wasak lobagi thoram loraba matungda numidang pung taret taba matamda Chief Minister Secretariat ki Cabinet Hall da Chief Minister Y Khemcha na preside tawduna ahanba Cabinet mifam pangthokre mifam aduda mapung oina khanakiba agenda singi manungda ngasi Manipur ki Governor na House da pigadaba Governor Address amasung atai agenda sing khanagani hairi mifam duda kupna khanaraba matungda tarani shuba Manipur Legislative Assembly ki taret suba mifam asigi ahoba numita Governor na House thamgadaba warol adu mifam na ayaba pike basigaloina na Chief Minister Y Khemcha na lusingba government asi masing yamba member na sagali haiba floor test tawraga utkani haire Mark Hill Range tagi Kuki Militan nongway ron ahong kapthorakhre hari Manipur sahi ama pharaklaba President rulinga asi ngarang nungthilpung ahum tabada lokthokraba matungda nauna amuk yumnaw Khemcha na lusingba tara umdodak suba Chief Minister oibagi wasak lauba numita Kuki Militan singna ngarang numidang pung nipan minute tararom taba matamda Imphal East District ki manungsanba Sagolmang Police Station na konba Mark Hill Range da nongway ron ahum long kapthorakhre manak nakpada laiba khunja amana pauses da phongdorak pada Mark Hill Range laiba mafam asi sinap kom khulgina awang thangba duga ongba maru laifam lengina makha thangbada laiba Mark Hill Range singsang na pomda khara kumtharaga nongmai ran ahong kaplamlaga tumina amuk laike mafam adu nongmai kapagi makhol tabada akoibada laiba state amadi central force kangbu na sumakha taba pamdaba thodok sing thoktanaba mitna singna lainake Kuki militant kangbu aduna Mark Hill Range ki area da sathokta sentawduna leidi haidi mafam aduda modbung dagina ikau phawbagi lambisu excavator sizinaduna sembagi thabak jathari haidi MLA singda Kuki Militan ki hanba yaning de haina Thadou NP na phongdorakhre Thadou Wi-Fi amadi Manipur ki MLA ahum da Kuki Militan group maru oina morege khailet guite amadi thangmilian su askana lusingba tolai pau stand zone ki hanba ki thawong satharkwa samak yamna laibak thibani haina Thadou NP Manipur temna thadrokpa serol amana phongdorakle serol sina hai Thadou Phuruk ki MLA namsa ki gen Wi-Fi Phuruk ki MLA LM Khawte amadi Manipur ki MLA ngursanglo Nateda Kuki Militan sing na ake khang pibagi thong asimak yamna laibak thibani MLA sing asi logi matungina mikhal pangthoktuna miyam gi mihut oirabani haiba wafam thamladuna makhoi Manipur Legislative Assembly gi member oiribani hairablu sing asida kihan khanghanba thabak sathaba simak anti-national, anti-democratic amadi unconstitutional oiba thabak ni harakle kariguma popular government sembada yawning da bathoklabadi Kuki gi MLA ni haiba sing adumak resign tawkho haiba wafam phongtokladuna serol sina hai pamda thodok thokpa yaba terrorism ki thawong sing khudakta lepo amadi hairiba thodok sing asibo thohanbada chenaba singi mathakta madilenaba authority na lokhatpham thokpa action sing lokhat piyo hairi separatist supremacist agenda terrorism ki thabak thoram sathakiba singi mayokta Manipur miyamna amatoina lepminabagi matam oire haiba wafam thamladuna tongan ba phuruk kiyana khunda aduna leiriba state asigi apunbagi saktam punanga nasi haiba wafam nauna semlebalenga asina miyamgi yaiphanaba tongan ba khongthang sing paikhalakani haibagi thajaba thamli haiba wafam phongdokladuna jerolasna hai thokleba irang asina lanjenaduna leiriba sing masa gi mayumda hanjilhanba ST list gi any Kuki tribe lok thokpa National Register of Citizen NRC implement tawba war on drug illegal immigration border security gi matang da tawkham thokpa sing torkani haibagi thajaba lei lamdam masida leiriba yelawmi singi phongkham thokpa hak sing mapung phana phanghanabagi pathakta ikai khumnaduna thamnaba khongthang lokhale hairaba khongthang sing asimak Manipur bu nena taba phibam da purakpada sauna mateng panggadoribani haina palladuna nauna Chief Minister Deputy Chief Minister amadi Minister oina khalaba sing bu su Thadou NP Manipur na thagatpa phongdorakle
Nakalamaromda Mao Assembly Constituency ki MLA Losi Dikona State Asigi Deputy Chief Minister Oirakpada Mao Council and Songsong Youth and Student na Thagapa Phongdorakle NDA Lengakna Losi Dikobu State Asigi Deputy Chief Minister Oina Khalakpagi Damaktasu Thagatpa Phongdorakle Political parties in Kuki area the Thingani Haina Kuki in P Manipur na Phongdorakre Manipur the popular government Semlabadi Kuki Josing na Kundaba Mapam sing the political party Kudimaki Tabak Torum sing Thingani Haina Kuki in P Manipur Kimna Akanda section Wat Tamlakre BJP na government Semlabagi Kongtang Amalokholak Pasi Hana Dagi Irang Toktun Lady status the Hena Kudong Tinga Oiba Maonda Sarang Naba Tohan Gani Haidi Game Serolamana High BJP na Manipur the popular government Semnabahona Ribasi Yabang Amloy Amsung, Masina Miam Henanway Halloy Amsung, Sarang Nahan Gani Hade, Matamasida government Sembatarabadi, Madu, Maite Kakta the Miyang Tamba government Oigani Amsung, Masina, Morel Amsung political Oibehiram da Ahobakia Labazalojana, Inkapa Asumba Wail Amsung Puru Masel Gemarakta Amohana Pulsina Bangamloy Hade, Asagoma government Amasembatarabadi, Masina State, Mercenary Singna, Kukizo Miambu Namtana Batati Tawina Taunaba Amasung Laksenaba Kongtang Haina, Kuki in P Manipuna, Pongo Pogalunana, Masigi Kongtang Asina Lamda Masida Irang, Hangat Hanaba Amasung State Asitang Dulita the Pibam Ama Lakhangane, Kukijo MLA Kudimak Kadiguma Pibam Ama the government Assisamba the Yauro the Bane, Game Giserol Aduna Makatana High Kukijo Mihusigna Miamge, Mandate Amasung Sentiment Adu Ikai Komapam to a Hide, BJP Nasigumbatan Pamasita government Sam Naba Kongtang local Pahabasi, Tunda Satiba Pibam Ama Lakhalapo Yabagi Pibam Adu Tosa the Bane Hide, Asiguma Pibamasi, Tohandanabagidamak Manipur political solution Ama Puraktriba Pawba Center Government State Asida President's rule Makasa Tanaba Kuki in P Manipurna demand Tauri Kanagoma Kuki Jo MLA government Asida Yawba Pam Labadi Makogi Kong Tanga Dugi Matangda Miam Kangna Sengdokadabane Guwahati Conclave resolution Adu Kangna Tabak Tawgadabane Maduda Karigumba government Sembada Makoina Yawba Tarabadi Madugi Texak Masamasana Puzagadabane Haina Makatare Nakala Maronda Apapatagi Texak Pubang Amloy Hana KJC na Phongdorakre Kukijo Council KJC Governing Council the Lokiba Warep Amasung January Tarahum de Guwahati the Pangthokiba Lungtu meeting na Lokiba Warep MLA Singna Thugairabadi Madu Masamasana Oina Lokjaba Phirepni Madu the Thorpa Apapata Punamak KJC na Puroi Hana Kukijo Council ge information and publicity na Thadrokpa Serol Amana Hairi Kukijo MLA Sing Imphal the Satpada Karisu Taude Haibadu Kaute Amasung Ngursanglu Sadatena Utkre Haina Phongdorakle Irang Mayok Narakpa Sahi Animakai Halaklaba Sugi Matungda Ahanba State Asida Kukijo MLA Singi Maraktagi LM Kaute Amasung Ngursanglu Sanate Imphal the Satpada Karisu Taudre Haibu Utkre Singjamai Assembly Constituency MLA Yumnam Khamsan Singbul about Ponumita New Delhi da BJP Legislative Party leader Khan Kharbabatung Ngarang Imphal da Halakraba MLA Singamanung da Surasanpur ACG MLA LM Khokte Amasung Tipaimuk ACG MLA Ngursanglu Sanate Su Yaurake BJP ki Central Observer Tarun Shuk North East in charge Dr. Sambit Patra BJP Manipur Projects ki President A Sarda Devi BJP ki Legislative Party ki leader Khan Kharba MLA Yumnam Khamsan Singh NPF के MLA Losi Dikho Mao Bisnupur SC के MLA Gomidas Konthuzam NPF State President Amasung MLA Awangbo Nima Yauna Delhi dagi Imphal da thunglakhiba charter flight aduda khawte amasung Ngursanglur anisu tonglakhi hari makoina Imphal airport da thunglabada BJP Manipur Pradesh ki Karyakarta Singh Amasung BJP ki Legislative Party leader Khalaba Y Khamsan bu sogatpa singjama ACD miyamna taramna okay Observer Tarun Shuk Sambit Patra Manipur ki Hanaga Chief Minister N Biren Singh Yauna MLA Khamsana Mahamadu Singh Balenga ama sevnabagi Lok Bhavan Imphal da salaga State claim tawkibagi Serol Governor AK Balada Pishinkhe Lok Bhavan State claim tawbasat padasu MLA Khawte amasung Ngursanglu Sanate Yauke Arang LM Khawte amasung Ngursanglu Sanate ne Imphal da lakhibadu da makhoiga akhanana unabagi khudong saba adudi phangkhide panba yabadi 2023 ki May 3 dagi tholakhiba irang asina maram oiraga matamdugi Chief Minister N Biren ki Council of Minister yauramba ani yauna Kukijo MLA Singh Assembly Session Cabinet Meeting amasung Imphal da pangthokpa BJP Legislative Party ki meeting da sarugi hadana lakhibani ngarang Delhi
Kabui Imphal da thonglakhiba adu da hanage Minister amasung MLA thongam Biswajana Paumising da hai Central leaders in the Anobo government ama semlakpa siapino Pawi Anobo government asi Manipur miyam gidamak semlakpane state asida hujik irang so ingthana leire discipline party ama oina miyam gidamak central leaders in na miyam gi fana ba tawraklaba khongthang asida adumak satkani hana Biswajana phongdokhe Nauria pakhalakpa SG MLA Sagol Sem KB Devi na Paumising da hai state asida government ama semlakpa sinungai ba Pawi matam kuina dagi leraklaba irang asi loisinduna ingtapa hanjalaklagani haibagi asa tawi government sembagi khongthang lokhalakpada ngairi government asida nupi MLA Nemsa Kibgen Deputy Chief Minister oina haple nupi singgidamak kari paikhalakani haibadudi matamna adumak lakani haina KB na phongdokle Kabui ki panthong ngak pa lai da dup thaumai kat chilam da nungai taba phongdorakle Impal West District ki manung sanba lai sangkhong Kabui khol ki panthong ngak pa lai lasan kaiba bambu da ngarano midang pung taruk lom ta da mi kharana dup thaumai kat chilam ba ki thawong bu nungai taba phongdorakle kholasi kholak pa na thadrok pa serolam na hai Kabui ki sanabi ki matungina panthong ngak pa lai lasan natraga kaiba bambu da dup thaumai katuna khurumna de lai asi mai kat pa ya de lai asi khurumba ki tongan ba chana kanglon lei kholgi panthong ngak pa lai awangna kaipi bambu amasung khadana kaiba bambu haina leiriba mafam asida matungda asuguma thong asi chathabi kano haire Hairok Police Station के official खरगी मायोक्ता वकालतपदगी Manipur Human Rights Commission na complaint case ama lokhatkre file tawrokpa complaint petition ga loinana commission के order DGP da piraga Thobal ge SP na status report pirakna ba khangan khre hairi Thobal district ki manung saliba Hairok part 1 dagi masagi sahi taramapan khakta ngai bining thousam Alenta Kabui nupi masa amana mahaki mama amasung sahi nauriba maupabu phubi chaibibagi matang da police ki maike dagi lokhatpham thokpa thabak sing lokhat pitre haina Manipur Human Rights Commission da complaint petition ama file tawrakle hari mahana file tawrokpa petition da phongdokpani hairaduna petition asiga mari lenana Commission na Protection of Human Rights Act 1993 gi section tarani thogi makhada complaint case number 9/14/12/2026 lokhatkre case asi DGP amasung Thobal gi SP bu respondent ohalaga makhoi ani gi mathakta lokhatpani Commission na lokhalaba case asi ngarang acting chairperson ke Khogendrana lokhatuna sathakiba while gi matungina order amasu pikre punna lamai ani panba Commission na ngarang pikiba order gi matungina complainant gi petition asi phongdora ihaiba wafam singna December 2025 da complainant gi apokpi mamabu en subadanina phubi chaibi ki amasung wakhal mangke complainant na emergency helpline 112 da call tawkhi adubu receive tawraga response kalimata pirakhide hairi masigi matung da complainant na Hairok police station da chatpada su police ki maike dagi complaint ama restart tawbiu haiba yarakhide tungda sub inspector ama atopa police personnel singa mahaki mayam da lakhe aduga legal action lokhatpagi mahutta compromise tawna thorang tawrakhi actives na layeng bada sangba sel gi damak lopali sing tare piramkhi aduga complainant oirba nupi masa asida police amasung local club amagi member singna thawdo asigi matang da case ama restart tawdana warasin porakna ba pressure pi ki hari ngarang pi ki ba commission gi order na makhata na haibada mamang thage amada complainant asigi sahi nauriba mopanu pabu Rajkumar na phubi ki masida nupa masa adu asopa na ki hanjan chalabasu police ki maikai degi complaint ama restart tawbiu yakhide Manipur Commission for Protection of Child Rights na khuthingjalaklaba matungda angang phubagi damak case ama restart tawki hairi loinana Manipur Human Rights Commission ki registry na commission da file tawrakliba complaint petition aduga loinana ngarang pidiba order asiga DGP da yohangadabani aduga DGP na Thobal gi SP da piraga complaint petition da palliba thawdo ani siga mari loinana FIR lokhatabra haiba yauna investigation gi status report pirakadabani hairi loinana commission na ngarang pikiba order asida makhataba order gi damak matter asi tha asigi kunga tarukta list tawna basu khangan ki hairi Supreme Court ki puwari da ahanbo oina courtroom da Chief Minister Mamata Banerjee na argument tawgani haiba wafam viral oirakla hairi Laibasigi khwaidagi wanglaba wayal sang ama oriba Supreme Court of India ki courtroom da ahanbo oina West Bengal ki Chief Minister Mamata Banerjee na courtroom da sangduna petition amagi wayal chathabada argument tawba yaurgani haiba wafam social media da viral oirakre social media da viral oirakiba post amagi matungina mahakna handakta mahaki state West Bengal da chathaba special intensive revision SIR gi mayokta thaba asiga Election Commission of India gi mayokta file torpo petition amada mahak masamak na courtroom da sangduna case asigi while the argument tawbada sarug yagadawribani hairi
Manipur Baba New Delhi da Kuki Nupi Miss Tingbem President KSOD amasung NCR na lusingduna popular government semba yaning ti haiduna kholau laukhrei Kuki singna ngarang government semba da yawkiba Kuki MLA singbu traitor ni haiduna placard singda iduna kholau kia laukhrei Manipur da anoba government lakpadagi Shisipur da security na akanamo on the section thorang laukhrei haina ngarang social media singda thaganarakhrei Kuki na irang sagan ba honabada zomi singna Kuki singda thina chai khrei loinana mar in puina su kanagumba mioi singna makhogi minister gi yumda aka atoi thokan na ba honarabadi maduda chenari ba singi mayokta mar in puina mayok nagani haina notice thokre hari Maitai amasung Kuki gi IDP punamakna mayumda hanjinbada marakta thinglibasi kanano thidokpa tai haina kemchana phongtokhrei set asda thokliba iranga si kuisilakpaga loinana Maitai amasung Kuki gi lanjenaraga leiriba IDP sing punamakna masagi mayumda loina haningle haraga su marakta makhoibu thinglibasi kanano haiba du thidokpa tai miyamgi matenga loinana wari sanaraga lamdam asibu sakhatpa amasung mapangal kanba Manipur haibadu oiminasi haina chief minister yumnam kemchana phongtokhrei Ngarang anoba government gi chief minister wasak laukraba yumnam kemchan sing amasung minister oina wasak laukraba Govinas Konthaujam anibu BJP Manipur protesta thambal sanglen da taramna okhrei BJP gi state president A Sarda Devi amadi party sigi thaupuba kyana sarya ke ba thoram aduda chief minister yumnam kemchan hai state as the thoklaba irang asina maram oiraga president rule thamlakpani miyam gi mihuna semba government amar laitaba duda Manipur gi miyamna miyam gi mihuna ngaksaba government amar laigadabani haina laurakhe Miyamgi kholaw adugi matungena ngasidi anoba government ama wasakhibaga loinana ngasi ahanba cabinet gi mifam pangthokhrei mahana hai thokliba irang asina lamdamasda leiriba ching amasung tamgi mipong khudamak waba yaba ware semitlon su sokpa yaba sokle state asibu sakhatpa lamdam ama oihanba matamda khwaidagi ahanbada ingtapa hana lehanba sange Kemchana hai ki Manipur sing ngalingai matamdagi khundaminariba phuruk kunthraga taruk lamdam asi ekoina semlakpani haibase kauthoknaragadi sakhatpa yaroi irang sina hojik khwaidagi awaba nanghaliba si Maitai amasung Kuki animaki IDP singni haina phongdokhe Kemchana hai handak tamahama singi district ki mafam amada Kuki gi IDP singna leiriba relief camp amada changruba matamda lehauriba angangdagi hauna ahal phawbuna makhogi lehauriba tampaki yumda loina haningba phawi asumna tampakta leiriba Maitai sing magi singi mayumda na chatningba ngaktane phurup animaki IDP singna masagi mayumda hanjage haiba matamda marakta thingliba si kanano haiba adu thidokpa sangi haina khemchana phongdokhe Myanmar junta lanbina satpon village ta thiba humba chathaduna mafam adugi yumni phuro mai thadokre hari Myanmar junta lanbina lengaki mayokta lan haudiba militant singpu nam thanaba amasung takthok nabagi thorangda leba adugi tanin hari region da leba Palo township ki Satpon village ta thiba humba chathabaga loinana yumni phuro mai thadokre hari junta lanmigi kalam amana khungang adu da sangsilakpa matamda PDF ki members singna junta lanmigi mathakda landa rakhraba matungda madugi paukhum oina khungang adu da leiriba yum sing adu mai thadok langkhibani haina khunja singna phongdorakhe khungang asi nokchup thangba saruk singdana resistance fighter singna khudum chansinbaga loinana nongpok thangda saruk singdana junta lanmi singna khudum chansinduna leirakpadagi ngehak leitana junta lanmi amasung PDF force singga marakta khuthong aduna lakhibane junta lanmi singna khungang adugi maya yoksilakpa matamda khunja sing aduna masa hingjanaba anakpada leiba mafam singda lanjenakhe junta lanmina lengaki mayokta lan haudiba militant singbu thengnanabagi thorang ama oina militant singbu sangjafam piramba yum singda haukiba matam kiagi mamangdagi paksana mai thadopagi thabak sing chathaduna lakhe mamang thagi kunga taret amasung kunga nipan da su junta lanmina Palo township ki Pala town ward number 4 da leiba yum samagi mathakta mai thadoktuna manghalamki haide DSC na thamlakpa data amada sahi asigi January tha khakta da Myanmar junta lanmigi landada micham 13 hat ki amasung tarukna soakpa nanghankhi haina sok phongdorakle Passenger chaniga kunthra taruk puba Turkey gi flight ama Kolkata airport ta khudaki oina takhre hari Passenger chani kunthra taruk puba Turkey gi airline flight ama Kolkata airport ta ngarang khudaki oina takhre flight adugi captain na aeroplane adugi yet thangba engine da mai horokpa yabagi oithokpa leire khanghalakpadagi flight adu airport aduda khudaki oina takhibane Turkey gi 727 aircraft adu Kathmandu dagi Istanbul tamna paikigadabane aeroplane adugi captain na Kolkata air traffic control the engine da mai hoba yabagi chingnaba leire haina phongdorakpadagi Kolkata tamna paikibani haidi Turkey gi aircraft adu mangjongdana captain aduna section tharang lokhatpadagi Meeoi chani ga kunthra taruki punsi kanba ngamkibani haidi
Gazada Israel lanmina kapsenbada nupi amasung angang yauna mioi 18 sikre. Gazada yumsakay sinumite Israel na landabada yamdrabada Palestinian 18 ayambana nupi amasung angang sing sikre haina hospital official sing na phongdokre. Israel gi lanmi sing da militant sathaba attack amada lanmi ama sathi na soke madugi laman khumduna makhatana landani haina Israel na wasake sikhiba Palestinian sing adugi manung thamanga gi angang ama amasung supnagi numitara khak ngairiba angang macha ama yauna angang manga nupi taret amasung paramedic ama yawi haina hospital official sing na haike